ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯑꯃ ꯐꯣꯟꯗ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯁꯣꯝꯗꯒꯤ ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯁꯥꯎꯔꯞꯅ, "ꯀꯩꯅꯣꯕ ꯅꯪꯅ ꯃꯇꯝ ꯈꯔꯈꯛ ꯂꯥꯞꯅꯕ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣꯕ? ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯁꯤꯅꯤ?" ꯅꯨꯄꯤꯗꯨꯅ, "ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯣ? ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒꯅꯦ ꯄꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ." ꯅꯨꯄꯥꯁꯤꯅ ꯈꯔ ꯑꯃꯨꯛ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯃꯤꯔꯥ, ꯅꯪ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ." ꯃꯤꯔꯥꯁꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯔꯣꯕꯥꯔꯠꯅ ꯇꯞꯊꯔꯛꯂꯕ ꯑꯁꯤꯗꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯁꯨ ꯉꯥꯡꯉꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯔꯦ꯫ ꯃꯤꯔꯥꯒ ꯔꯣꯕꯥꯔꯠꯀ ꯆꯍꯤ 2 ꯁꯨꯔꯛꯂꯦ ꯈꯪꯅꯔꯛꯄ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯎꯕ ꯂꯥꯡꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯣꯏꯃꯤꯟꯅꯕ ꯂꯥꯡꯃꯤꯟꯅꯕ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯃꯛ ꯂꯩꯊꯣꯛꯏ꯫ ꯔꯣꯕꯥꯔꯠꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯂꯤꯡꯏ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯏꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯌꯥꯝꯕꯅ ꯃꯄꯥꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯍꯟꯗꯨꯅ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯞꯅ ꯂꯩꯅꯕꯅ ꯃꯤꯔꯥꯒ ꯄꯥꯎꯁꯨ ꯇꯣꯏꯅ ꯐꯥꯎꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯒꯤ ꯂꯦꯞꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯤꯔꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯃꯛ ꯐꯖꯩ, ꯀꯦꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ꯫ ꯃꯆꯦ 2 ꯑꯃ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ 4 ꯆꯠꯆꯕꯅꯤ꯫ ꯃꯆꯦ 2ꯒꯤ ꯍꯥꯛꯇꯛꯇ ꯋꯥꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯟꯈꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗ ꯃꯤꯔꯥꯅ ꯏꯃꯨꯡꯒꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯦ꯫ ꯃꯥꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯀꯦꯕ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯑꯣꯏꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯔꯥꯒꯤ ꯃꯃꯥꯅ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯃꯤꯔꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏ ꯂꯩꯔꯤꯅꯣꯅꯦ?" ꯃꯤꯔꯥ ꯃꯅꯥꯀꯣꯡꯗ ꯐꯣꯟ ꯑꯄꯝꯕ ꯑꯗꯨ ꯊꯥꯡꯊꯔꯒ, "ꯏꯃꯥ, ꯑꯩ ꯀꯥꯗ ꯂꯩꯌꯦ, ꯀꯩ ꯍꯥꯏꯒꯦ?" ꯃꯃꯥꯅ, "ꯅꯪꯕꯨ ꯁꯦꯜ ꯂꯩꯒꯗ꯭ꯔꯣ 1,000 ꯃꯨꯛꯇꯒ? ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯅꯣ ꯍꯥꯏꯅꯦ, ꯍꯥꯏꯕꯒ ꯊꯣꯛꯇꯦꯗ ꯑꯩꯗꯤ꯫ ꯑꯗꯨꯗ ꯆꯪꯒꯅꯤ ꯍꯥꯏꯔꯤꯅꯦ." ꯃꯤꯔꯥꯁꯤ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯥꯏꯄꯨꯅꯅ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯉꯥꯎꯔꯤꯉꯩ ꯂꯥꯡꯉꯤꯉꯩꯗ ꯂꯥꯏꯔꯤꯛꯁꯨ 12 ꯂꯣꯏꯁꯤꯟꯗ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯔꯤꯕꯁꯤꯗꯁꯨ ꯐꯖꯅ ꯁꯨꯡꯇꯧ ꯇꯧꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯑꯁꯤꯅ ꯍꯦꯟꯃꯟꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯃꯃꯥꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤꯁꯨ ꯍꯟꯗꯛ ꯄꯤꯖꯥ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯌꯥꯎꯕꯅꯤ, ꯑꯗꯨꯒꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯤꯔꯥꯅ, "ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯕꯛꯀ ꯂꯣꯏ ꯇꯣꯛꯑꯦ ꯍꯟꯗꯛ ꯑꯩ ꯑꯃꯨꯛ. ꯊꯕꯛ ꯃꯄꯨꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ, ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯃꯥꯏ ꯍꯩꯔꯝꯗ꯫ ꯃꯤꯔꯥꯒꯤ ꯃꯃꯥ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯄꯥ ꯂꯨꯈꯣꯏꯁꯨ ꯃꯆꯥ ꯃꯤꯔꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯉꯥꯡꯕ ꯁꯛꯄ ꯉꯝꯅꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯈꯥꯡꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤꯔꯥꯈꯣꯏꯒ ꯈꯨꯟ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯅꯥꯎꯕꯅ ꯃꯤꯔꯥꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯈꯨꯟꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯕꯅ ꯂꯩꯀꯥꯏ ꯈꯥꯏꯗꯣꯛꯑꯒ ꯂꯩꯅꯩ, ꯑꯗꯨꯅ ꯃꯁꯛ ꯑꯃꯒ ꯑꯃꯒ ꯈꯪꯅꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯤꯔꯥꯅꯗꯤ ꯅꯥꯎꯕꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯁꯣꯝꯗ ꯅꯥꯎꯕꯗꯤ ꯃꯤꯔꯥꯒꯤ ꯋꯥꯈꯜꯗ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯈꯟꯕꯗ ꯑꯃꯨꯛ ꯎꯪꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯥꯎꯕꯁꯨ ꯍꯥꯏꯔꯒꯦ ꯈꯟꯅ ꯖꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯥꯎꯕꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯕꯣꯔꯤꯁꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, "ꯍꯜꯂꯣ ꯏꯇꯥꯎ, ꯀꯩ ꯂꯩꯔꯒꯦ?" ꯑꯁꯣꯝꯗꯒꯤ ꯕꯣꯔꯤꯁꯁꯨ, "ꯏꯇꯥꯎ, ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯣꯔꯦꯟ." "ꯀꯥꯏꯗꯅꯣ? ꯀꯩ ꯊꯕꯛꯅꯣ?" "ꯑꯁ ꯆꯠꯇ ꯍꯥꯟ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯑꯗꯨꯒ ꯃꯔꯝꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯪꯉꯣꯕ." ꯅꯥꯎꯕꯁꯨ, "ꯍꯣꯏ, ꯑꯗꯣ ꯄꯨꯡ ꯀꯌꯥ ꯋꯥꯏꯗꯅꯣ?" "ꯄꯨꯡꯗꯤ 2 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯁꯦ."
ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯅꯥꯎꯕꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯏꯆꯟꯗꯨ ꯃꯤꯔꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯤꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯏꯆꯟ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯃꯤꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤꯅ ꯆꯦ ꯏꯆꯟ, ꯎꯗꯕ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯣꯏ ꯆꯦ ꯏꯆꯟ, ꯑꯗꯣ ꯅꯣꯏ ꯆꯦ ꯃꯤꯔꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯦ, ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯦ꯫ ꯍꯣꯏ, ꯑꯩ ꯆꯪꯉꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯆꯟꯁꯨ ꯃꯤꯔꯥꯒꯤ ꯀꯥꯗ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯔꯥ, ꯃꯤꯔꯥ! ꯃꯤꯔꯥ ꯎꯔꯕ ꯑꯗꯨꯗꯗꯤ ꯏꯆꯟꯅ, ꯃꯤꯔꯥ, ꯅꯪ ꯉꯁꯤ ꯊꯕꯛ ꯂꯩꯕ꯭ꯔꯣ? ꯏꯆꯟꯁꯨ ꯃꯤꯔꯥ ꯎꯔꯕ ꯑꯗꯨꯗ ꯃꯤꯔꯥꯅꯒ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯍꯪꯒꯗꯕ ꯑꯗꯨ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯄꯅꯤ꯫ ꯃꯤꯔꯥꯅ, ꯀꯩꯅꯣ ꯐꯨꯠ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯑꯒ ꯍꯦꯛꯇ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯍꯪꯉꯤꯁꯤꯕꯣ? ꯀꯨꯏꯔꯦꯅꯦ ꯎꯈꯤꯗꯕ ꯏꯕꯦꯝꯃ꯫ ꯑꯗꯣ ꯀꯩ ꯂꯩꯒꯦꯕ? ꯉꯁꯤ ꯀꯩꯝꯇ ꯆꯠꯊꯣꯛꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯤꯌꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯒ ꯈꯪꯅꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯗꯥ ꯕꯣꯔꯤꯁꯇꯣ, ꯃꯥꯅ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯔꯛꯄ꯫ ꯑꯩ ꯏꯊꯟꯗ ꯆꯠꯄꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦꯕ꯫ ꯀꯥꯏꯗ ꯎꯅꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯕ? ꯃꯥꯅꯗꯤ ꯃꯅꯥꯛ ꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯑꯗꯨꯝ ꯆꯪꯁꯦꯅ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯄꯨꯡꯗꯤ 2 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯗꯣ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯆꯠꯂꯁꯤ, ꯑꯗꯨꯒꯅꯦ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯦꯡꯅꯅꯕ꯫ ꯑꯩꯅ ꯁꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯣ ꯇꯜꯂꯦꯅ ꯇꯧꯕ꯫ ꯃꯤꯔꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯩꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯆꯟꯁꯨ ꯃꯤꯔꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯑꯁꯣꯝꯗꯁꯨ ꯕꯣꯔꯤꯁꯀ ꯅꯥꯎꯕꯒ ꯑꯗꯨ ꯕꯥꯏꯛ ꯑꯃꯗ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯈꯨꯟꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯐꯣꯟꯗ ꯍꯥꯏꯈꯤꯕꯅ ꯏꯆꯟꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯅꯥꯎꯕꯅ, ꯏꯇꯥꯎ, ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯕ? ꯃꯄꯥꯟ ꯆꯠꯅꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯄ ꯎꯔꯦ꯫ ꯕꯣꯔꯤꯁꯅ, ꯂꯥꯛꯑꯦ, ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯇꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯥꯎꯕꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯔꯥꯅ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯅꯥꯎꯕꯗꯨ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯟꯒ ꯕꯣꯔꯤꯁꯀ ꯀꯗꯥꯏꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯆꯟꯁꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯂꯩꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯎꯕꯅ, ꯑꯅꯛꯄꯒ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯨ ꯑꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃ ꯂꯩ, ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯒꯦ ꯇꯧꯗꯨꯅ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯃꯅꯤꯡꯗ ꯃꯤꯔꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯅꯥꯎꯕꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯂꯛꯄꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯔꯦ꯫ ꯃꯍꯥꯛ ꯃꯤꯔꯥꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯔꯥꯎꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯦ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯏꯆꯟ ꯑꯃꯗꯤ ꯕꯣꯔꯤꯁ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯅꯥꯎꯕ ꯑꯃꯗꯤ ꯃꯤꯔꯥ ꯃꯥꯒꯤ ꯊꯣꯛꯄ ꯐꯝꯗꯨꯅ ꯂꯩ꯫ ꯅꯥꯎꯕꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯤꯡꯗꯣ ꯃꯤꯔꯥ ꯍꯥꯏꯕꯅꯤꯀꯣ? ꯃꯤꯔꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯥꯎꯕꯁꯨ ꯇꯟꯖꯥ ꯑꯁꯤ ꯐꯪꯂꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯔꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯃꯤꯔꯥ ꯆꯝ ꯆꯝꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯃꯤꯔꯥ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ꯫ ꯃꯤꯔꯥꯅ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯪꯅꯕ ꯂꯩꯌꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯕ ꯉꯝꯃꯔꯣꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯔꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯔꯣꯕꯔꯠꯀꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯔꯥ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯔꯒ ꯊꯝꯅꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯐꯝꯊꯩ꯫ ꯅꯥꯎꯕꯁꯨ ꯂꯥꯟꯅ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯔꯥ, ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯕ ꯌꯥꯏꯅ꯫ ꯍꯣꯏ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜꯗꯨꯃꯗꯤ ꯑꯩ ꯊꯥꯗꯣꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯤꯔꯥꯕꯨ ꯄꯥꯝꯖꯔꯨꯕꯅ ꯇꯞꯅ ꯅꯛꯁꯤꯟꯒꯦ ꯈꯜꯂꯝꯃꯤ ꯅꯥꯎꯕꯒꯤ ꯋꯥꯈꯜꯗ꯫ ꯃꯈꯥ ꯇꯥꯅ, ꯑꯗꯣ ꯃꯤꯔꯥ, ꯐ꯭ꯔꯦꯟ ꯑꯃꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯁꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯁꯤꯌꯔ ꯇꯧꯕ ꯌꯥꯏꯅ꯫ ꯏꯆꯝ ꯆꯝꯅ ꯐꯖꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯔꯥꯁꯨ ꯑꯁꯨꯝꯅ ꯐꯖꯅ ꯍꯥꯏꯔꯛꯂꯕ ꯑꯁꯤꯗꯗꯤ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯝꯕꯔ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯆꯟ ꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫
ꯏꯆꯦꯅ ꯃꯤꯔꯥꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯥꯎꯕꯗꯨ ꯌꯨꯝ ꯌꯧꯔꯕꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯁꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯔꯥꯗꯨ ꯃꯆꯦ ꯑꯍꯟ ꯈꯣꯏꯗ ꯆꯠꯅꯕ ꯃꯃꯥꯅ ꯍꯥꯏꯔꯕꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩꯗ ꯅꯥꯎꯕꯁꯨ ꯇꯥꯟ ꯆꯥꯟꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ ꯎꯔꯗꯨꯅ ꯃꯤꯔꯥꯒꯤ ꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ ꯃꯤꯔꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯃꯤꯔꯥꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯆꯦꯆꯧꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ." ꯅꯥꯎꯕ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ, "ꯒꯥꯔꯤꯁꯨ ꯂꯩꯕ ꯎꯗꯦ, ꯑꯩ ꯊꯤꯜꯂꯝꯃꯒꯦꯗꯅ." "ꯌꯥꯔꯅꯤꯗꯅ, ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯃꯇꯦꯡ ꯃꯆꯥꯁꯤꯃꯗꯤ ꯇꯧꯕ ꯌꯥꯏꯗꯅ." ꯅꯥꯎꯕꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯤꯔꯥꯁꯨ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯤꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯃꯤꯔꯥ ꯊꯦꯡꯅꯅꯕ ꯀꯌꯥ ꯁꯤꯟꯗꯨꯅ ꯊꯦꯡꯅꯩ, ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯇꯞꯅ ꯇꯞꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯤꯔꯥ ꯔꯣꯕꯥꯔꯠꯀ ꯄꯥꯎ ꯀꯌꯥ ꯇꯣꯏꯅ ꯐꯥꯎꯅꯗꯕꯅ ꯅꯥꯎꯕꯗ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯥꯎꯕꯅ ꯃꯤꯔꯥꯗ ꯀꯣꯏꯗꯅ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯅꯥꯎꯕꯒ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯅꯛꯁꯤꯟꯅꯕ ꯑꯗꯨꯗ ꯃꯤꯔꯥꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯗꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯅꯥꯎꯕꯅ ꯃꯤꯔꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯔꯥꯗꯣ꯫ ꯅꯥꯎꯕꯅ ꯈꯪꯍꯧꯗ ꯃꯤꯔꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯔꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯈꯨꯠꯇꯨ ꯁꯠ ꯁꯠꯇꯣꯛꯑꯒ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯥꯎꯕꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯏꯀꯥ ꯇꯧꯔꯒ ꯂꯩ꯫ ꯑꯃꯨꯛꯁꯨ ꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ꯫ ꯑꯩꯗꯤ ꯅꯪꯁꯦ ꯃꯔꯨꯞ ꯑꯃꯒꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤ." ꯃꯤꯔꯥꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯅꯥꯎꯕꯅ ꯇꯞꯊꯗꯨꯅ ꯇꯞꯅ ꯊꯦꯝꯃꯤ, ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯤꯔꯥꯁꯨ ꯇꯞꯊꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯥꯎꯕꯅ ꯃꯤꯔꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ꯫ ꯃꯤꯔꯥꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ ꯈꯔ ꯇꯥꯏꯠ ꯑꯣꯏꯕꯅ ꯕꯣꯗꯤ ꯁꯦꯞ ꯑꯗꯨ ꯐꯖꯅ ꯈꯪꯂꯦ꯫ ꯃꯗꯨꯗ ꯍꯦꯛ ꯆꯥꯒꯗꯕ ꯃꯈꯩ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯃꯤꯔꯥꯗꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯄ ꯑꯣꯏꯕꯅ ꯈꯪꯂꯝꯗꯦ ꯅꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯎꯕꯅ ꯇꯞꯅ ꯇꯞꯅ ꯃꯤꯔꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯔꯥꯗꯤ ꯑꯗꯨꯃꯛ ꯆꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯔꯥ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯔꯣꯕꯥꯔꯠꯀ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯤꯔꯥ, ꯑꯩꯁꯨ ꯀꯨꯏꯔꯔꯣꯏ ꯊꯣꯛꯂꯛꯑꯗꯕꯅꯤ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ." ꯃꯤꯔꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯝꯅꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯥꯎꯕꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯅꯥꯎꯕꯅ, "ꯆꯥꯛ ꯆꯥꯔꯕꯣ ꯃꯤꯔꯥ?" ꯃꯤꯔꯥꯁꯨ ꯆꯥꯗ꯭ꯔꯤ, ꯊꯣꯡꯉꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯊꯝꯃꯤ꯫ ꯅꯥꯎꯕꯁꯨ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯅꯥꯎꯕꯅ ꯃꯤꯔꯥꯗ ꯐ꯭ꯔꯦꯟꯁꯤꯞ ꯗꯦꯒꯤꯅꯤ ꯍꯥꯏꯔꯒ ꯐꯨꯔꯤꯠ ꯈꯔ ꯒꯤꯐ ꯇꯧꯅꯕꯅꯤ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯔ ꯊꯥꯔꯛꯂꯝꯃꯤ꯫ ꯐꯨꯔꯤꯠ ꯊꯥꯕꯒꯤ ꯅꯃꯥꯗ ꯐꯨꯔꯤꯠ ꯂꯤꯠꯂꯤꯕ ꯐꯤꯒꯔꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇ, ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯎꯕꯗꯤ ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯔꯥ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ꯫ ꯁꯥꯎꯅ ꯐꯣꯟ ꯑꯗꯨ ꯅꯥꯎꯕꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯥꯎꯕꯅ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯤꯔꯥꯅ ꯁꯥꯎꯅ, "ꯀꯩꯅꯣ ꯅꯪꯅ ꯊꯥꯔꯛꯏꯁꯦ ꯍꯥ?" ꯅꯥꯎꯕꯅ, ꯀꯩꯗꯧꯔꯒꯦ ꯃꯤꯔꯥ? ꯐ꯭ꯔꯦꯟꯁꯤꯞ ꯗꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯃ ꯅꯉꯣꯟꯗ ꯒꯤꯐ ꯇꯧꯒꯦꯅ ꯑꯄꯥꯝꯕ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ." ꯃꯤꯔꯥꯅ, "ꯌꯥꯔꯦ, ꯅꯪꯒꯤ ꯖꯨꯠ ꯆꯥꯗꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯄꯥꯝꯒꯗꯕ ꯅꯠꯇꯦ." ꯅꯥꯎꯕꯅ ꯑꯃꯨꯛ ꯊꯦꯝꯗꯨꯅ ꯑꯇꯣꯞꯄ ꯏꯆꯝ ꯆꯝꯕ ꯐꯨꯔꯤꯠ ꯈꯔ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯗꯤ ꯃꯤꯔꯥꯁꯨ ꯁꯥꯎꯕ ꯐꯔꯦ, ꯑꯗꯨꯒ ꯑꯃ ꯑꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯕꯅ ꯃꯤꯔꯥꯗ ꯐꯨꯔꯤꯠ ꯑꯃ ꯒꯤꯐ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯥꯎꯕꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯤꯔꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯦꯝꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯔꯅꯤ ꯈꯟꯕ ꯑꯁꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯥꯎꯕꯒ ꯅꯛꯁꯤꯟꯅꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯏꯕ ꯆꯠꯄ, ꯎꯅꯕ ꯇꯣꯏꯅ ꯑꯗꯨꯃꯛ ꯇꯧꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯅꯥꯎꯕꯅ ꯃꯤꯔꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫
ꯃꯤꯔꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡ ꯑꯃꯗ ꯅꯥꯎꯕꯅ ꯌꯦꯡꯉꯤ꯫ ꯃꯤꯔꯥꯅ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯃꯤꯔꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯤꯔꯥꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯟꯖꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯔꯥ ꯃꯥꯒꯤ ꯁꯦꯜ ꯆꯤꯜꯂꯛꯄ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯅꯥꯎꯕꯗ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯦ꯫ ꯅꯥꯎꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯅꯥꯎꯕꯅ ꯃꯤꯔꯥꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯇꯞꯅ ꯇꯞꯅ ꯃꯤꯔꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯈꯪꯂꯛꯂꯗꯨꯅ ꯃꯤꯔꯥꯅ ꯅꯥꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯅꯥꯎꯕ, ꯑꯩ ꯌꯨꯝꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯐꯤꯚꯝꯁꯤꯗ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯕ?" ꯅꯥꯎꯕꯅ ꯀꯔꯤꯝ ꯊꯧꯋꯥ ꯁꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯤꯔꯥ꯫ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯗꯣꯏꯅꯤ꯫ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯤꯔꯥ." ꯃꯤꯔꯥ ꯁꯥꯎꯅ, "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯀꯩꯅꯣꯕ? ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯈꯟꯗ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯀꯞꯄꯤ꯫ ꯅꯥꯎꯕꯅ, "ꯑꯩꯅ ꯅꯝꯍꯥꯗꯨꯅ ꯂꯧꯈꯤꯕ ꯅꯠꯇꯦꯗꯣ, ꯅꯪ ꯅꯁꯥꯅ ꯌꯥꯅ ꯄꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯃꯤꯔꯥꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯕꯅ ꯅꯥꯎꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥ ꯃꯃꯥ ꯃꯄꯥꯅ ꯍꯪꯂꯕꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯔꯥꯁꯨ ꯐꯖꯅ ꯍꯛꯆꯥꯡ ꯀꯜꯂꯤ꯫ ꯅꯥꯎꯕꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯥꯎꯕ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯨꯟ ꯑꯃꯠꯇꯗ ꯂꯩꯕ ꯑꯣꯏꯕꯅ ꯃꯤꯔꯥ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯅꯥꯎꯕꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯕꯥꯔꯠꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯤꯔꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯈꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯉꯤ, ꯅꯥꯎꯕꯔ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯈꯪꯍꯧꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯟꯊꯔꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯣꯟꯗꯨ ꯑꯗꯨꯃꯛ ꯇꯠꯈ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯤꯔꯥ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯔꯣꯕꯥꯔꯠꯅ ꯍꯔꯥꯎꯅ, "ꯃꯤꯔꯥ, ꯑꯩ ꯅꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨꯗ ꯂꯩ, ꯅꯪ ꯊꯣꯛꯂꯛꯑꯣ." ꯃꯤꯔꯥ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ, "ꯑꯦ, ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ? ꯌꯥꯔꯦ, ꯐꯥꯒꯤ ꯇꯧꯔꯅꯨ, ꯈꯪꯖꯔꯦ." "ꯑꯁꯦꯡꯕꯅꯤ, ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯧꯔꯛꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯂꯥꯛꯑꯣ, ꯊꯣꯛꯂꯛꯑꯣꯕ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯁꯤ, ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯅꯕ." ꯃꯤꯔꯥꯁꯨ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯕ ꯑꯁꯤꯗꯗꯤ ꯀꯔꯝꯃꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯨꯅꯤ꯫ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯏꯃꯛ ꯃꯛꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯤꯔꯥ ꯊꯣꯛꯂꯛꯄꯗꯨ ꯎꯔꯗꯨꯅ ꯔꯣꯕꯥꯔꯠꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯤꯔꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯣ?" ꯃꯤꯔꯥ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ." ꯔꯣꯕꯥꯔꯠꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒꯨꯝꯁꯤ, ꯑꯅꯛꯄ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ." ꯔꯣꯕꯥꯔꯠꯅ ꯑꯅꯛꯄ ꯒꯥꯔꯗꯦꯟ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯤ꯫ ꯃꯐꯝꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯊꯩ꯫ ꯃꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ, ꯍꯧꯔꯤꯕ ꯂꯩꯁꯤꯡ, ꯃꯅꯥ ꯄꯨꯡꯂꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯌꯦꯡꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯏꯪꯍꯜꯂꯤ꯫ ꯔꯣꯕꯥꯔꯠꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯅꯉꯣꯟꯗ ꯄꯥꯎ ꯐꯖꯅ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯤꯔꯥ꯫ ꯑꯩꯁꯨ ꯊꯣꯛꯂꯛꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯇꯥꯃꯣꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯗꯒꯤ ꯈꯔ ꯆꯤꯜꯂꯦ꯫ ꯅꯪ ꯁꯥꯎꯕ꯭ꯔꯣ?" ꯔꯣꯕꯥꯔꯠꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯕ ꯑꯁꯤꯗꯗꯤ ꯃꯤꯔꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯔꯣꯕꯥꯔꯠꯅ ꯎꯔꯗꯨꯅ ꯃꯥꯗꯤ ꯃꯥꯅ ꯄꯥꯎ ꯐꯥꯎꯗꯕ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯔꯥꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯀꯞꯀꯅꯨꯁꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯊꯕꯛꯁꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯔꯅꯤ꯫ ꯇꯥꯃꯣꯅ ꯄꯥꯏꯔꯝꯕ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯔꯥꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯤꯔꯥꯕꯨ ꯊꯤꯟꯕꯤꯔꯝꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯕꯔꯠꯁꯨ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯕ ꯑꯁꯤꯗ ꯃꯤꯔꯥꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯔꯣꯕꯔꯠꯇ ꯆꯦꯜꯂꯤ꯫ ꯑꯍꯟꯁꯤꯡꯒ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯦ꯫ ꯁꯣꯝꯗ ꯅꯥꯎꯕꯁꯨ ꯃꯤꯔꯥꯒꯤ ꯄꯥꯎꯗꯨ ꯇꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯊꯗ ꯃꯤꯔꯥꯗ ꯅꯠꯇꯕ ꯋꯥꯍꯩꯅ ꯃꯆꯤꯟꯗ ꯆꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯎꯕꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯤꯔꯥꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯤ ꯅꯥꯎꯕꯁꯤ꯫ ꯁꯣꯝꯗꯅ ꯂꯨꯍꯣꯡꯂꯕ ꯆꯍꯤ ꯍꯦꯜꯂꯛꯂ ꯐꯥꯎꯕ ꯃꯤꯔꯥꯗꯨ ꯑꯉꯥꯡ ꯌꯥꯎꯗꯕ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯥꯎꯕ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯖꯤꯅꯥꯗ ꯌꯦꯡꯅꯕ ꯍꯥꯏꯅꯔꯦ꯫ ꯔꯣꯕꯔꯠꯀ ꯃꯤꯔꯥꯒꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ꯫ ꯖꯤꯅꯥꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯔꯣꯕꯔꯠꯄꯨ ꯀꯧꯁꯤꯟꯗꯨꯅ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯣꯝꯒꯤ ꯋꯥꯏꯐꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯤꯁꯀꯔꯦꯖ ꯑꯣꯏꯈꯤꯕ ꯂꯩꯈꯤꯕ꯭ꯔꯥ? ꯔꯣꯕꯔꯠꯅ, ꯗꯣꯛꯇꯔ, ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯈꯔ ꯍꯦꯜꯂꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯈꯤꯗꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ, ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯥ ꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯥꯟꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯒꯤ 80%ꯗꯤ ꯑꯩꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯑꯣꯏꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯇ꯭ꯔꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯕꯔꯠ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯋꯥꯈꯜꯗ ꯈꯟꯐꯝ ꯈꯪꯗ ꯊꯣꯛꯂꯛꯂꯒ ꯃꯤꯔꯥꯗ ꯆꯠꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯌꯧꯔꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯔꯣꯕꯔꯠꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯥꯅ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, ꯗꯗꯥ, ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯂꯒꯦ? ꯑꯩꯈꯣꯏꯒꯤꯁꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯔꯣꯕꯔꯠ ꯋꯥꯐꯝꯁꯤ ꯀꯝꯗꯧꯅ ꯍꯪꯁꯤꯒꯦ ꯈꯟꯕꯗ ꯃꯥ ꯃꯤꯔꯥꯗ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯗ ꯂꯩꯔꯤ꯫ ꯃꯤꯔꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ, ꯗꯗꯥ, ꯀꯩꯗꯧꯔꯒꯦꯕ? ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ, ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ꯫ ꯔꯣꯕꯔꯠꯁꯨ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯈꯪꯗꯕ ꯀꯔꯤ ꯑꯔꯨꯟꯕ ꯊꯧꯗꯣꯛ ꯂꯩꯈꯤꯕꯒꯦ? ꯃꯤꯔꯥꯁꯨ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯃꯥ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯐꯪꯂꯔꯣꯏ꯫ ꯑꯩꯁꯨ ꯃꯄꯥ ꯑꯣꯏꯕ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯔꯦ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯔꯣꯟꯕꯁꯤ ꯀꯔꯤꯅꯣ ꯃꯤꯔꯥ? ꯃꯤꯔꯥꯁꯨ ꯊꯃꯣꯏ ꯆꯥꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯦ꯫ ꯔꯣꯕꯔꯠꯅ ꯐꯤꯡꯒꯠꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯤꯔꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯔꯣꯕꯔꯠꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯔꯣꯕꯔꯠ ꯁꯥꯎꯔꯗꯨꯅ ꯐꯤꯡꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯔꯥꯁꯨ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯔꯠꯅ ꯃꯤꯔꯥꯕꯨ ꯊꯤꯅ ꯇꯧꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯣꯕꯔꯠꯀꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯔꯣꯕꯔꯠꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯑꯣꯛꯇꯕꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏ꯫ ꯃꯁꯤꯗ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯃꯧ ꯃꯤꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯃꯤꯔꯥ ꯃꯔꯥꯜ ꯂꯩꯔꯕ ꯀꯧꯕꯅ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯔꯣꯕꯔꯠ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯃꯤꯔꯥꯕꯨ ꯐꯨꯕ ꯆꯩꯕ ꯑꯗꯨꯃꯛ ꯇꯧꯔꯦ꯫ ꯅꯣꯡꯃꯁꯨ ꯎꯕꯗ ꯄꯥꯟꯐꯝ ꯆꯥꯗ ꯄꯥꯟꯕꯗꯒꯤ ꯃꯤꯔꯥ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯌꯧꯅꯩ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯃꯤꯔꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯁꯨ ꯔꯣꯕꯔꯠꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯣꯛꯇꯕꯤ, ꯂꯝꯆꯠ ꯆꯨꯝꯗꯕꯤ, ꯅꯁꯥꯒꯤ ꯏज्ꯖꯠꯄꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕꯤ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯦꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯤꯔꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯪꯉꯛꯄꯗ ꯃꯤꯔꯥꯒꯤ ꯀꯣꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯆꯩꯅꯥꯒ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯒꯅ ꯈꯥꯡꯕ ꯉꯝꯗ ꯃꯅꯤꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯅꯦꯝꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯈꯥꯝꯇꯣꯛꯄ ꯉꯝꯗ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯑꯣꯏꯕꯅ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯣꯕꯥꯔꯠꯀꯤ ꯂꯤꯆꯠꯇꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ, ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯔꯣꯕꯥꯔꯠꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯨꯈꯣꯏꯁꯨ ꯃꯆꯥꯅ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯗ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯖꯩ꯫ ꯃꯃꯥ ꯃꯄꯥꯗ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯔꯣꯠꯄ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯃꯤꯔꯥ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯉꯁꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯔꯥꯁꯨ ꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 6-7 ꯁꯨꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯀꯪꯗ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯣꯕꯥꯔꯠ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯅ ꯊꯦꯝꯕꯗꯒꯤ ꯃꯥꯒꯤ ꯊꯛꯄ ꯉꯥꯎꯕ ꯑꯗꯨ ꯈꯔꯗꯤ ꯍꯜꯂꯦ꯫ ꯃꯥꯁꯨ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯥꯒꯤ ꯑꯔꯥꯝ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯤ, ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯟꯕꯤ ꯑꯣꯏꯔꯝꯂꯕ? ꯃꯤꯒꯤ ꯋꯥꯉꯥꯡꯗ ꯊꯥꯖꯔꯨꯕ, ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯨꯕ, ꯉꯥꯏꯍꯥꯛꯀꯤ ꯃꯑꯣꯡꯗ ꯄꯪꯊꯔꯨꯕ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯗꯤ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯐꯪꯂꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯩꯍꯜꯂꯕ? ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯅꯨꯄꯤꯒꯤ ꯁꯥꯗꯣꯡꯗ ꯉꯥꯎꯕ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯁꯤ꯫ ꯊꯥꯖꯔꯨꯗꯕ ꯃꯤꯁꯛꯁꯤꯡꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯜꯂꯤ꯫ ꯅꯨꯡꯁꯤꯔꯕꯅꯤ ꯄꯥꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯛꯆꯥꯡ ꯄꯤꯊꯣꯛꯂꯨꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯤꯔꯥꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯑꯁꯤꯒꯨꯝꯅ ꯇꯥꯕ ꯃꯁꯤꯡ ꯊꯤꯉꯝꯗ ꯂꯩꯔꯦ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯑꯣꯏꯕ ꯑꯐꯕꯗꯨꯇꯪ ꯂꯧꯁꯤꯟꯃꯤꯟꯅꯁꯤ꯫